ngasi video yengbiba myam punoku taram nok chabagalo inuna ikai khunajari ngasi gi lei asisu yamna fajaba lei amani akhoi gi nongmai them lakai da khoi iche nitagi yumda saklam bani koiba chapadu ude yam fajaban na mayam da khudol tam jaga anu lakuni ngasi utkada lei se ani thokna ni pambi gudik haipet manar chatle lei gi mong di khara ani thoi si lei se akhoi asumdi modol lei haina maina maite lo nai shit fajan hangde sisu mong ma lei ni manabudi manaba duga lei masa lei semana de khara lei sino mo tauri lei asigi ming aham baiduna asum english na google search to bodidi kinam letifolium hai asina urisina amazon lily hai na su asum khangne adu amate londa atiga fajaba ming lei adi kana gumba si lei se ubi gara ba ubi tri ba comment thambirek na ningsing jari thagachari me ampuna mapu asumna aibo nungsiduna support to biduna aiga